ꯂꯨꯈꯣꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯆꯥꯁꯤꯟꯗꯨꯅ ꯅꯤꯡꯊꯝꯒꯤ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯃꯃꯧ ꯑꯏꯪꯕꯤ ꯏꯪꯈꯣꯜꯒꯤ ꯂꯝꯄꯥꯛ ꯑꯃ ꯑꯗꯨ ꯏꯁꯤꯡ ꯀꯟꯅ ꯆꯥꯏꯔꯤ꯫ ꯂꯨꯈꯣꯏ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯕꯒ ꯈꯟꯕ ꯅꯠꯇꯦ꯫ ꯃꯊꯣꯡ ꯍꯨꯛꯈꯤꯗ꯭ꯔꯕ ꯑꯍꯜꯅꯤ꯫ ꯑꯏꯪꯕꯤ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯃꯊꯟꯇꯅ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗ ꯋꯥꯗꯨꯅ ꯑꯁ ꯈ꯭ꯋꯥꯡꯁꯤꯗꯤ ꯇꯦꯛꯀꯗꯧꯔꯤ꯫ ꯑꯩꯅꯦ ꯁꯤꯐꯝ ꯅꯥꯐꯝ ꯑꯃ ꯈꯪꯗꯅ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯏꯪꯕꯤ ꯉꯥꯡꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯅꯨꯃꯤꯠ ꯂꯩꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯂꯨꯈꯣꯏ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯑꯏꯪꯕꯤꯅ ꯕꯥꯕꯥ ꯍꯧꯒꯠꯄꯤꯔꯣ, ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ꯫ ꯁꯨꯃꯥꯡ ꯑꯁꯤꯗ ꯃꯤꯅ ꯎꯔꯒ ꯀꯔꯤꯅꯣꯃ ꯈꯟꯕ ꯇꯥꯔꯤ꯫ ꯂꯨꯈꯣꯏ ꯃꯃꯧꯅ ꯍꯧꯗꯣꯛꯂꯤꯕꯗꯨ ꯇꯥꯏ, ꯑꯗꯨꯕꯨ ꯃꯥ ꯈꯨꯝꯃꯣꯏ ꯌꯥꯎꯅ ꯈꯨꯝꯗꯦ, ꯑꯗꯨꯝ ꯍꯤꯞꯇꯨꯅ ꯂꯩ꯫ ꯑꯏꯪꯕꯤ ꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯧꯅ ꯆꯪꯁꯤꯟꯗꯨꯅ ꯕꯥꯕꯥ ꯍꯧꯒꯠꯂꯣ, ꯅꯨꯃꯤꯠ ꯇꯥꯔꯦ, ꯑꯩ ꯋꯥꯏ ꯇꯥꯁꯤꯟꯒꯦ꯫ ꯂꯨꯈꯣꯏ ꯍꯧꯒꯠꯇ ꯌꯥꯗꯗꯨꯅ ꯁꯥꯎꯅ ꯑꯁ ꯉꯥꯏꯍꯥꯛꯇ ꯇꯨꯝꯕꯁꯤꯗ ꯑꯃꯨꯛ ꯇꯣꯏꯕ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯧꯁꯦ꯫ ꯂꯨꯈꯣꯏ ꯁꯨꯃꯥꯡꯗꯨꯗ ꯃꯤ ꯇꯥꯅꯅꯕ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯈꯤ꯫ ꯑꯏꯪꯕꯤ ꯃꯈꯣꯏ ꯃꯔꯤꯜ ꯊꯤꯠ, ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯉꯥꯡꯅꯔꯨꯕ ꯌꯥꯕ ꯅꯠꯇꯕꯅꯤನ ꯀꯔꯤꯁꯨ ꯈꯨꯝꯗ꯭ꯔꯦ꯫ ꯂꯨꯈꯣꯏ ꯃꯄꯤ ꯁꯦꯠꯇꯨꯅ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯑꯏꯪꯕꯤꯅ ꯍꯪꯒꯥꯝ ꯃꯟꯕ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯑꯩꯅꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦ, ꯀꯔꯤꯅꯣꯃ ꯊꯣꯡꯉꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯈꯣꯏ ꯆꯠꯈ꯭ꯔꯦ꯫ ꯑꯏꯪꯕꯤ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯐꯅ ꯑꯃꯠꯇ ꯎꯔꯛꯇꯕ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯂꯦ꯫ ꯑꯏꯪꯕꯤ ꯍꯪꯒꯥꯝ ꯑꯗꯨ ꯃꯟꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯨꯈꯣꯏ ꯃꯥꯅ ꯃꯥꯒ ꯃꯥꯟꯅꯕ ꯑꯍꯜ ꯈꯔ ꯄꯨꯟꯗꯨꯅ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯒꯤ ꯂꯝꯕꯤꯒꯤ ꯑꯆꯠ ꯑꯋꯣꯡ ꯌꯦꯡꯗꯨꯅ ꯉꯥꯡꯅꯕ ꯌꯥꯕ ꯋꯥꯔꯦꯝ ꯃꯤꯋꯥ ꯉꯥꯡꯅꯩ꯫ ꯃꯈꯣꯏꯒꯤ ꯃꯇꯝꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔ ꯅꯨꯄꯥ ꯎꯅꯕ ꯑꯗꯨ ꯎꯕꯗ ꯑꯍꯜ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯑꯣꯟꯊꯣꯛꯅ ꯃꯤꯠ ꯅꯥꯈ꯭ꯔꯦ꯫ ꯑꯍꯜ ꯂꯃꯟ ꯂꯩ ꯍꯥꯏꯕꯒ ꯀꯔꯤꯃꯠꯇ ꯈꯟꯕꯤꯕ ꯅꯠꯇꯦ꯫ ꯍꯣꯏꯅꯦ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯈꯣꯏꯒꯤ ꯃꯇꯝꯗ ꯑꯁꯨꯝꯅ ꯑꯝꯇ ꯇꯧꯖꯔꯛꯇꯦꯅꯦ꯫ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯑꯗꯨꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤ, ꯑꯍꯜ ꯂꯃꯟ ꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯌꯥ ꯋꯥꯅ ꯍꯣꯠꯅꯔꯛꯏꯕ꯫ ꯍꯧꯖꯤꯛꯀꯥꯟꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯤꯠꯁ ꯅꯥꯈꯤꯕꯁꯤꯅ ꯑꯁꯨꯝꯅꯗꯤꯅꯦ ꯑꯩꯈꯣꯏ ꯇꯧꯖꯔꯛꯇꯦ꯫ ꯑꯁꯨꯝꯅꯅꯦ ꯏꯀꯥꯏ ꯈꯪꯗꯕ ꯊꯛ ꯈꯥ ꯅꯥꯏꯔꯛꯇꯕ ꯑꯁꯤꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯏ ꯄꯥꯎ ꯇꯥꯔꯤꯕꯁꯤꯅꯤꯅꯦ꯫ ꯑꯍꯜ ꯑꯍꯨꯝ ꯑꯗꯨ ꯁꯥꯟꯅꯕ ꯌꯥꯕ ꯋꯥꯔꯤ ꯁꯥꯟꯅꯔꯦ, ꯑꯗꯨꯒ ꯋꯥꯔꯤ ꯂꯩꯇ꯭ꯔꯗꯨꯅ ꯂꯨꯈꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯣ ꯂꯨꯈꯣꯏ, ꯅꯪꯒꯤ ꯅꯃꯧꯗꯨꯕꯨ ꯀꯔꯝ ꯇꯧꯔꯤꯅꯣꯅꯦ, ꯑꯁꯨꯛ ꯀꯨꯏꯔꯁꯤꯕꯨ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯤꯁꯤꯕꯣ꯫ ꯂꯨꯈꯣꯏ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯤ, ꯑꯗꯨꯒ ꯌꯥꯝꯅ ꯇꯟꯅ ꯑꯁ ꯈꯪꯗ꯭ꯔꯦꯗ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯒ ꯄꯣꯛꯂꯔꯣꯏꯗꯧꯕ ꯖꯥꯠꯂꯅꯦ? ꯀꯅꯥꯅ ꯈꯪꯕꯅꯣꯗ, ꯆꯍꯤ 90ꯒꯤ ꯂꯥꯟꯐꯝꯗ ꯂꯨꯍꯣꯡꯂꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡ ꯄꯣꯛꯂꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯕꯨ ꯉꯜꯂꯤꯀꯥꯟꯗ ꯀꯔꯤꯅꯣ ꯈꯔ ꯇꯥꯟꯅꯍꯧꯕ ꯌꯥꯗ꯭ꯔꯣ? ꯑꯩꯁꯨ ꯏꯆꯥ ꯅꯨꯄꯥꯗꯗꯤ ꯍꯥꯏ, ꯃꯧꯗꯗꯤ ꯀꯔꯝ ꯍꯥꯏꯔꯨꯅꯤ, ꯃꯈꯣꯏꯅ ꯊꯣꯛꯄ ꯑꯃ ꯇꯧꯖꯔꯁꯅꯤ꯫ ꯏꯆꯥ ꯅꯨꯄꯥꯁꯨ ꯑꯃꯈꯛꯅꯤ, ꯁꯥꯒꯩꯁꯤ ꯃꯨꯠꯄ ꯇꯥꯕꯅꯤ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯑꯗꯣ ꯌꯥꯗꯦꯅꯦ ꯂꯨꯈꯣꯏ, ꯅꯆꯥ ꯅꯨꯄꯥ ꯑꯗꯣ ꯅꯨꯄꯤ ꯑꯃ ꯊꯤꯅꯅꯕ ꯍꯥꯏ, ꯁꯥꯒꯩ ꯃꯨꯠꯄ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯎꯀꯣ, ꯅꯆꯥ ꯅꯨꯄꯥ ꯑꯃꯈꯛꯇꯅꯤ꯫ ꯍꯥꯏꯔꯔꯣꯏ, ꯑꯩꯅꯦ ꯃꯈꯣꯏꯅ ꯊꯣꯛꯄ ꯑꯃ ꯇꯧꯖꯔꯁꯅꯨ꯫ ꯂꯨꯈꯣꯏ ꯃꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯃꯧꯕꯨ ꯍꯦꯟꯅ ꯌꯦꯛꯅꯕ ꯑꯣꯏꯔꯛꯏ꯫ ꯂꯨꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯏꯪꯕꯤ ꯃꯊꯟꯇꯅꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ, ꯃꯄꯨꯔꯣꯏꯕꯗꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ꯫ ꯑꯏꯪꯕꯤ ꯃꯀꯨꯕꯣꯛ ꯍꯜꯂꯛꯄ ꯇꯥꯕꯗ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯔꯛꯏ꯫ ꯃꯆꯤꯟ ꯊꯣꯡꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯌꯨꯝꯊꯣꯡꯄꯣꯛ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯕꯗ ꯑꯀꯤꯕ ꯑꯃꯗꯤ ꯂꯣꯏꯅꯔꯤꯕꯅꯤ꯫ ꯑꯏꯪꯕꯤ ꯆꯥꯛ ꯑꯗꯨ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯕꯥꯕꯥ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛꯁꯦ ꯁꯥꯔꯤꯀꯥꯟꯗ ꯆꯥꯊꯣꯛꯅꯕ ꯇꯧꯕꯤꯔꯣ꯫ ꯂꯨꯈꯣꯏ ꯈꯨꯝꯗꯦ, ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯅ ꯆꯪꯂꯛꯏ꯫ ꯃꯃꯧꯅ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯃꯒ ꯊꯣꯏꯗ꯭ꯔꯤꯡ ꯑꯁꯨꯕ ꯑꯃꯒ ꯇꯧꯔꯝꯕ ꯑꯗꯨ ꯎꯕꯗ ꯂꯨꯈꯣꯏ ꯁꯥꯎꯅ ꯆꯥꯛ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯏ꯫ ꯑꯏꯪꯕꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯂꯨꯈꯣꯏ ꯁꯥꯎꯅ ꯑꯩꯅ ꯍꯪꯒꯥꯝ ꯊꯣꯡꯉꯝꯒꯅꯣꯅ ꯍꯥꯏꯔꯝꯂꯕꯗꯨꯃꯛꯇꯗ ꯊꯣꯡꯂꯝꯂꯤꯕ ꯅꯠꯇ꯭ꯔꯣ, ꯑꯩꯕꯨ ꯄꯤꯖꯅꯤꯡꯗꯗꯅ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛꯅ ꯄꯨꯡꯉꯧꯉꯧꯅ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯁꯅꯥꯖꯥꯎꯕꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯎꯔꯨꯔꯦ꯫ ꯁꯅꯥꯖꯥꯎꯕ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯕꯥꯕꯥ, ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯆꯈꯥꯏꯔꯤꯁꯤꯕꯣ? ꯂꯨꯈꯣꯏ ꯈꯨꯝꯗꯦ꯫ ꯁꯅꯥꯖꯥꯎꯕ ꯑꯏꯪꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯦ ꯑꯏꯪꯕꯤ, ꯅꯪ ꯄꯥꯕꯗ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ? ꯑꯏꯪꯕꯤꯁꯨ ꯈꯨꯝꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯥꯏꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯂꯨꯈꯣꯏꯅ ꯍꯣ ꯑꯩꯕꯨꯅꯦ ꯆꯥꯛ ꯄꯤꯖꯅꯤꯡꯗ꯭ꯔꯦ, ꯑꯗꯨꯅ ꯄꯤꯖꯅꯤꯡꯗꯕ ꯆꯥꯛ ꯑꯁꯦ ꯆꯥꯒꯗꯕꯒꯤ ꯁꯔꯨꯛ ꯍꯩꯗꯣꯛꯈꯤꯕꯅ ꯐꯩ, ꯑꯗꯨꯅ ꯍꯩꯗꯣꯛꯂꯤꯕꯅꯤ꯫ ꯁꯅꯥꯖꯥꯎꯕ ꯋꯥ ꯑꯃꯒꯤ ꯋꯥ ꯅꯠꯇꯅ ꯆꯥꯛ ꯍꯩꯗꯣꯛꯄ ꯑꯗꯨꯗ ꯁꯥꯎꯗꯨꯅ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯁꯨꯝꯅ ꯄꯣꯠ ꯆꯩꯗ ꯇꯥꯏꯅꯕꯁꯤꯅ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯊꯕꯛꯀ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯉꯥꯏꯍꯥꯛꯀ ꯄꯣꯊꯥꯐꯝ ꯈꯪꯗꯦ꯫
ꯍꯣ ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯍꯦꯛ ꯆꯠꯈ꯭ꯔꯒ ꯐꯒꯗꯕꯅꯤ ꯅꯇꯩ ꯅꯅꯥꯎ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯛ ꯐꯥꯎꯕ ꯄꯤꯖꯅꯤꯡꯗꯗꯅ ꯇꯧꯔꯤꯕꯁꯤꯅꯤ ꯂꯩꯍꯧꯔꯣ ꯀꯣ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯂꯨꯈꯣꯏ ꯃꯩ ꯆꯨꯔꯝꯂꯒ ꯀꯔꯤꯁꯨ ꯂꯥꯟꯗꯕ ꯁꯥꯗꯨꯅ ꯊꯣꯛꯈꯤ ꯁꯅꯥꯖꯥꯎꯕ ꯃꯄꯥꯕꯨ ꯇꯥꯟꯅꯩ ꯑꯗꯨꯒ ꯕꯥꯕꯥ ꯀꯗꯥꯏꯗꯅꯣ ꯅꯨꯡꯗꯥꯡꯁꯤꯗ ꯆꯠꯂꯤꯗꯨꯕꯣ ꯑꯩꯒꯤꯗꯤꯅꯦ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯔꯅꯨ ꯅꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯣ ꯁꯅꯥꯖꯥꯎꯕ ꯃꯄꯥꯕꯨ ꯇꯥꯟꯅꯩ ꯑꯗꯨꯕꯨ ꯂꯨꯈꯣꯏ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯆꯥꯅ ꯈꯥꯝꯂꯤꯕꯗꯨ ꯃꯥ ꯇꯥꯗꯦ ꯇꯧꯁꯤꯟꯅꯗꯨꯅ ꯑꯃꯝꯕ ꯑꯗꯨꯗ ꯆꯠꯈꯤ ꯁꯅꯥꯖꯥꯎꯕ ꯑꯏꯪꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯄꯥꯕꯗ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯄꯥꯕꯅ ꯑꯁꯨꯛ ꯊꯤꯅ ꯁꯥꯎꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯏꯪꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯞꯂꯛꯏ ꯑꯗꯨꯒ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯉꯥꯡꯈꯤꯕ ꯂꯩꯇꯦ ꯄꯥꯕꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯈꯛꯇꯅꯤ ꯑꯗꯨ ꯌꯥꯗꯦꯅꯦ ꯅꯪꯅ ꯉꯥꯡꯕꯗ ꯄꯥꯕꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯖꯥꯎꯕꯅ ꯑꯏꯪꯕꯤꯗ ꯃꯈꯨꯕꯥꯛ ꯑꯆꯧꯕꯗꯨꯅ ꯊꯥꯖꯤꯜꯂꯛꯏ ꯑꯏꯪꯕꯤ ꯇꯧꯐꯝ ꯈꯪꯗꯦ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯇꯥꯗꯦ ꯑꯏꯪꯕꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯍꯤꯛ ꯀꯞꯂꯛꯏ ꯁꯅꯥꯖꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯐꯥꯎꯔꯗꯨꯅ ꯑꯏꯪꯕꯤꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ ꯁꯅꯥꯖꯥꯎꯕ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯅꯣꯡꯃꯗ ꯑꯩꯅ ꯇꯧꯈꯤꯕ ꯌꯥꯎꯗ꯭ꯔꯤ ꯁꯅꯥꯖꯥꯎꯕ ꯋꯥꯅ ꯍꯜꯂꯛꯄꯅꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯑꯏꯪꯕꯤꯗ ꯇꯥꯏꯅꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯨꯈꯣꯏ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯑꯏꯪꯕꯤꯕꯨ ꯐꯨꯕ꯭ꯔꯥ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯂꯨꯈꯣꯏ ꯑꯏꯪꯕꯤꯕꯨ ꯃꯆꯥꯅ ꯐꯨꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯕ ꯑꯗꯨꯗ ꯇꯁ ꯀꯂꯛꯄꯤꯅꯤ ꯈꯔꯒ ꯌꯥꯝꯅ ꯐꯨꯔꯝꯂꯕꯗꯤ ꯊꯃꯣꯏ ꯑꯁꯤ ꯄꯦꯟꯒꯗꯕꯅꯤ ꯑꯏꯪꯕꯤ ꯃꯥꯁꯨ ꯁꯅꯥꯖꯥꯎꯕꯅ ꯑꯁꯨꯝꯅ ꯅꯣꯡꯃꯇ ꯇꯧꯕ ꯌꯥꯎꯈꯤꯗ꯭ꯔꯤ ꯑꯗꯨꯅ ꯐꯨꯔꯝꯂꯤꯕ ꯆꯩꯅꯥ ꯑꯗꯨꯗꯗꯤ ꯃꯇꯧ ꯑꯗꯨꯅ ꯍꯦꯟꯈꯤꯕꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯁꯅꯥꯖꯥꯎꯕꯅ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯑꯏꯪꯕꯤꯅ ꯆꯪꯂꯛꯇꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯑꯏꯪꯕꯤ ꯆꯪꯉꯁꯤ ꯂꯥꯎ ꯇꯨꯝꯃꯨꯔꯁꯤ ꯑꯏꯪꯕꯤ ꯈꯨꯝꯗꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯁꯅꯥꯖꯥꯎꯕ ꯑꯃꯨꯛꯁꯨ ꯁꯦ ꯂꯥꯎ ꯆꯪꯉꯁꯤ ꯑꯩ ꯁꯣꯏꯈ꯭ꯔꯤꯕ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯃꯆꯥ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕꯅꯤ ꯃꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯩꯃ ꯌꯦꯡꯉꯨꯅꯦꯍꯦ ꯀꯌꯥꯗꯅꯣꯅꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯖꯔꯦ ꯀꯥꯏꯅꯒ ꯍꯥꯏꯅꯤꯡꯕꯁꯤꯕꯣ ꯁꯅꯥꯖꯥꯎꯕ ꯑꯃꯨꯛꯁꯨ ꯑꯏꯪꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯃꯇꯧ ꯑꯗꯨꯅ ꯍꯦꯟꯅ ꯂꯨꯈꯣꯏ ꯃꯊꯃꯣꯏ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯈ꯭ꯔꯦ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯃꯄꯥ ꯑꯩꯕꯨꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯑꯏꯪꯕꯤ ꯁꯅꯥꯖꯥꯎꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯇꯞꯅ ꯆꯪꯉꯝꯃꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯒꯦ ꯁꯅꯥꯖꯥꯎꯕ ꯐꯅ ꯀꯟꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯏꯪꯕꯤ ꯌꯥꯗ꯭ꯔꯕꯗꯨꯗ ꯁꯅꯥꯖꯥꯎꯕ ꯑꯏꯪꯕꯤꯕꯨ ꯄꯝꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯪꯈ꯭ꯔꯦ ꯂꯨꯈꯣꯏ ꯃꯃꯤꯠ ꯑꯗꯨ ꯀꯟꯅ ꯎꯏꯁꯤꯜꯂꯤ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯃꯉꯣꯟꯗ ꯀꯔꯦꯝꯅꯕ ꯂꯛꯅꯕꯒꯨꯝ ꯊꯣꯛꯇꯨꯅ ꯍꯔꯤ ꯂꯩꯕꯥꯛ ꯂꯩ ꯅꯆꯥꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯊꯧꯑꯣꯏꯗ꯭ꯔꯦꯅꯦꯀꯣ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯑꯩꯁꯨ ꯀꯦꯅꯐꯝ ꯑꯣꯏꯅꯐꯝ ꯂꯩꯔꯝꯒꯗꯕꯅꯤꯅꯦꯀꯣ ꯂꯨꯈꯣꯏ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯒ ꯏꯆꯥꯟ ꯆꯥꯟꯅꯗꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯗꯣꯛ ꯗꯣꯛ ꯁꯨꯖꯤꯟꯖꯩ ꯃꯊꯟꯇ ꯁꯥꯐꯨ ꯑꯗꯨꯅ ꯃꯁꯥꯗ ꯆꯩꯅꯥ ꯐꯥꯎꯔꯛꯇꯨꯅ ꯃꯔꯥꯏꯕꯛꯇꯨ ꯅꯥꯟꯗꯨꯅ ꯑꯁ ꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ ꯀꯟꯅ ꯍꯦꯛꯇ ꯁꯣꯔꯨꯔ ꯃꯥꯜꯂꯦ ꯑꯩꯁꯨ ꯃꯔꯥꯏꯕꯛꯇꯨ ꯄꯥꯏꯗꯨꯅ ꯐꯝꯊꯈꯤ ꯑꯗꯨꯒ ꯃꯊꯟꯇ ꯐꯩ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯃꯑꯣꯡꯗ ꯑꯣꯠꯄ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯒ ꯑꯩꯕꯨ ꯊꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯄꯝꯗꯨꯅ ꯀꯥꯁꯨ ꯄꯨꯁꯤꯟꯈꯤꯅꯦ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯁꯤꯗꯤ ꯑꯁꯨꯝꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯉꯥꯏꯍꯥꯛ ꯈꯠꯅꯔꯝꯂꯒ ꯍꯦꯛꯇ ꯅꯨꯡꯁꯤꯅꯈꯤ ꯃꯍꯧꯁꯥꯅꯤ ꯂꯨꯈꯣꯏ ꯈꯛꯇ ꯑꯉꯥꯎꯕ ꯇꯥꯗꯨꯅ ꯂꯩꯍꯧꯏ ꯁꯅꯥꯖꯥꯎꯕꯁꯨ ꯃꯄꯥꯅ ꯇꯧꯔꯤꯕꯗꯨ ꯂꯣꯏꯅꯗꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯣ ꯌꯥꯎꯅ ꯍꯥꯏꯗ꯭ꯔꯤꯕꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯃꯣꯏ ꯇꯤꯟꯅ ꯃꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯤꯕꯅꯤ ꯑꯏꯪꯕꯤꯒ ꯑꯗꯨꯅ ꯃꯥꯅ ꯂꯥꯜꯂꯝꯂꯣꯏ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯏ ꯂꯨꯈꯣꯏ ꯐꯝꯕ ꯌꯥꯕ ꯐꯝꯂꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄ ꯑꯁꯤꯗ ꯃꯄꯥꯟꯗ ꯑꯃꯝꯕꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯨꯒꯅꯤ ꯂꯨꯈꯣꯏ ꯑꯩꯕꯨ ꯆꯪꯂꯁꯤꯔꯅꯦ ꯆꯪꯂꯒ ꯑꯃꯨꯛ ꯀꯔꯤ ꯈꯨꯝꯕ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯒꯗꯧꯔꯤꯗ ꯑꯩꯗꯤ ꯑꯏꯪꯕꯤ ꯂꯨꯈꯣꯏꯅ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯃꯀꯨꯕꯣꯛꯅꯤ ꯑꯏꯪꯕꯤ ꯁꯅꯥꯖꯥꯎꯕꯗ ꯄꯥꯕꯁꯨ ꯍꯜꯂꯛꯇꯦ ꯉꯥꯏꯍꯥꯛꯇ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯁꯤ ꯁꯅꯥꯖꯥꯎꯕ ꯃꯥꯗꯤ ꯊꯕꯛꯅꯒ ꯋꯥꯔꯨꯕꯒ ꯃꯤꯀꯨꯞ ꯑꯃ ꯇꯨꯝꯂꯨꯔꯕꯅꯤ ꯁꯅꯥꯖꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯏꯐꯥꯏ ꯐꯥꯏꯅ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯥꯏꯁꯤꯕꯣ ꯍꯜꯂꯛꯇ꯭ꯔꯤ ꯑꯋꯣꯏ ꯇꯥꯈꯩ ꯁꯥꯎꯈ꯭ꯔꯕ ꯈꯪꯗꯦ ꯑꯁ ꯃꯔꯥꯏ ꯍꯟꯖꯤꯜꯂꯛꯀꯅꯤꯗ ꯀꯗꯥꯏꯗꯕꯨ ꯆꯠꯂꯨꯅꯤ ꯇꯨꯝꯃꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯖꯥꯎꯕꯗꯤ ꯇꯨꯝꯈ꯭ꯔꯦ ꯑꯏꯪꯕꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯕ ꯍꯧꯔꯛꯏ ꯂꯨꯈꯣꯏꯁꯨ ꯀꯨꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯪꯂꯒꯦꯗ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯁꯤꯗ ꯂꯩꯕ ꯍꯧꯅꯩ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯇꯨꯝꯂꯨꯔꯒꯦ
Asi haiduna lukhoi changlage haina tapna pakthaduna lai maninglo madudani mahakna lakliba ayingbi makubokna lona lakpa aduda ani adu thengjina aduna khangminare kari no ne baba aini baba ayingbi ni is choplethana aidi luna changi tawri sidi lukhoi kaiso hairamdana khaudem laga tumina changlagli ayingbi su inarai yumyai aduda makubokta sokluba aduda ayingbi lukhoi da marai bakat ke tawi lukhoi saurakna yare asi hairam laga fatlai thoktuna magi phamung da changduna hipkhre ayingbi su nena tana phamung da changladuna tungkhre lukhoi madi mi phata oibanina kari tawsige khanbada tumthaba yadre hayingdi kari tawsige aina tawbu khudingmak mai amata hayingdi yahaurakpaga hekta hauraki lukhoi magi makok aduda afaba haiba adu kari mata khanba ngamde batam pumbada ayingbibu karamna otsige lakna sige masidani mana khaliba sana jawba hanagi hanagum ayuk ngana hawgatuna ayingbida lawrei ayingbi aibu thengeni he aigi chingchak adubu yomba loirabro machanu pana ayingbi kawrakpa aduda lukhoi phamungdagi kari haibano haina mana thangatuna lai ayingbina imungdagi mapot mayom ama paiduna chenthorei aduga loire babagi ising sahanbani aduda khara thengkhre kadai podo sida biro sana jawba ayuk mayumdagi chengchak puduna chatlaga numidang halakpani sana jawba mangola aduda yaliba mixel adu yengna horendi nga leraki hauna chasi ngarangsu isau langna duna chak amta chadi babaga onsina ganu ko ningthina leram asi haiduna ani du nungshina chatlamdagi wari sanai asigumba matau asina henna sana jawbana makhoi marel thitliba asi mangonda lenaba oina thoi lukhoi yengune kayada nungsinaribanoni macha pokni habidi khangdine sana jawba ayingbida waningthina sinaramlaga chatkhre ayingbi maso makubokna phanna thina otleso mapuroibagi minungsi aduna yomduna hajinduna thamlibani lukhoidu numina waton yawraba phawba hawgatabaduda ayingbina baba ising sari chaithabina naba lukhoi khanglaw lawrei adu kaidawrage ngahakta tumbasida phawba yetli natro nakhoi ayingbi onsanaruba yararoi khanduna tumina thoglai lukhoi mathanda amuk makha kari amuk tawsigi khalai lukhoi hawgatuna kadaino aigi ising aduba ising leire haibadaine lukhoi mamangda leiriba ising adu udana ngangjaningbagi mayai aduna lawrai ayingbiso chak thongna babagi manakta leiri dudi lukhoi maral yaje tumina murum soli aduga ising asaba aduda makhud adu chuphekta lupsili lukhoi ising aduna samanba aduda khanglaw lawrai is point he lukhoi makhud adu prang kalli ayingbi chenthora aduga baba kari tawrage lukhoi ayingbi ubada adum hena sauningrai aduga karigino ising sibo asuk amna sana puthoraklibadi aibu hatlage haibro ising khara yana na bahaina tawbani baba na ising yamde haibaduda khara yamna na bahaiduna khara hena sahanbani lukhoi makhud adu nala duna khange aibu si sanu haina tawbo ngaktani nakhoi amata bhabanati changkrucha nasaksingdo uninde ayingbi tumina muk changai mana tawbo khuding aran badum tarakpaduda ayingbi haina bama yawsilak ayingbi chakhum yawduna sor asang mamu hontoi kamai ngangnani masige halside lukhoi irulu thogle aduga mana tawgadaba mathaw adu loisile lukhoi handang muti isau langba asoiba thibada warabra khangde thongliba chak adu chaduna tumina laikre ayingbi su sor hontokjai apikpa angang ama loinabadagi hena wai ayingbi filon ge haina mangola adu mapot machai thangtore lukhoi maso mapiloshinduna thoglai ayingbi hanglubada soidana chaireklani khanduna karisu hangludre adum tumina leihore lukhoi magumba mathong huktaba ahal khai hawbalai warem ngangnanaba lukhoi ahal amagi imungda changrai lukhoi mana lakliba asi phana ngalibani ayuki chakcha tokpagi chak phawba tumnadre lukhoi konthong hangtoktuna changlakpa aduda imung adu ichikna leiba ubada karino ne kanamta leiba udine itaudubu leitaba jalane lukhoi adum changsili aduga migi churi tafam aduda makhud adu nungsa khalladuna o sajau imung adudagi kanamata khumlakte lukhoi amuksu kawi sajau leitabro kanamta leita malene yum adudagi mauna ha ma tholaktuna aikhoi babadi leiti asumna mawasina lukhoi gi sakta adu nungsidaduna khumlai
ꯑꯗꯨꯒ ꯁꯥꯖꯧꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯥꯖꯧꯅ "ꯑꯦ, ꯀꯩꯗꯧꯔꯦ ꯂꯨꯈꯣꯏ?" ꯂꯨꯈꯣꯏꯗꯨ ꯂꯩꯅ ꯂꯩꯇꯦ ꯍꯥꯏꯖꯤꯟꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯃꯧ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦ." ꯂꯨꯈꯣꯏ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯕ ꯃꯤꯗꯧꯅ ꯍꯥꯏ꯫ ꯃꯧ ꯅꯍꯥ ꯑꯗꯨꯗꯤ ꯃꯥꯒꯤ ꯂꯤꯆꯠ ꯑꯗꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯧ ꯑꯗꯨꯁꯨ ꯈꯨꯝꯍꯧꯔꯒꯦ ꯃꯇꯥꯒꯨꯝꯅ "ꯍꯣ, ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯍꯜꯈꯩꯁꯤꯁꯨꯅꯦ ꯇꯧꯕ ꯌꯥꯝꯅ ꯉꯝꯃꯤ꯫ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯅꯕꯗꯨꯕꯨ ꯊꯨꯒꯥꯏꯅꯕ ꯁꯦꯠꯇꯣꯛꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯣꯠꯅꯩ." ꯂꯨꯈꯣꯏ ꯍꯥꯏꯔꯛꯂꯤꯕꯗꯨ ꯃꯉꯣꯟꯗꯅꯤ ꯈꯪꯏ꯫ ꯂꯨꯈꯣꯏ ꯏꯀꯥꯏꯗꯨꯅ ꯃꯁꯥ ꯑꯗꯨ ꯎꯔꯨ ꯎꯪꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯂꯨꯈꯣꯏꯒꯤ ꯃꯇꯧꯗꯨ ꯈꯪꯗꯨꯅ ꯁꯥꯖꯧꯅ "ꯂꯨꯈꯣꯏ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯟꯅ ꯂꯥꯛꯏꯁꯤꯕꯣ?" "ꯍꯦꯔ ꯁꯥꯖꯧ, ꯅꯪꯁꯨ ꯍꯧꯖꯤꯛ ꯄꯨꯡ ꯉꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯀꯗꯥꯏꯗꯒꯤ ꯉꯟꯕꯅꯣ?" ꯁꯥꯖꯧꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ "ꯉꯜꯂꯤꯗ ꯅꯪꯕꯨ." ꯃꯧ ꯅꯍꯥ ꯑꯗꯨ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯑꯔꯩꯕ ꯃꯈꯩ ꯄꯩꯊꯣꯛꯂꯝꯂꯒ ꯆꯪꯈ꯭ꯔꯦ꯫ "ꯍꯣꯏꯁꯦ, ꯉꯟꯕ ꯉꯟꯗꯕ ꯂꯥꯛꯑꯣ꯫ ꯑꯩꯁꯦ ꯂꯋꯥꯏꯁꯤ ꯌꯦꯔꯨꯝ ꯑꯃ ꯊꯝꯂꯕꯁꯨ ꯃꯨꯜꯂꯅꯤ꯫ ꯋꯥ ꯇꯥꯟꯅꯒꯗꯕ ꯌꯥꯝꯅ ꯂꯩ, ꯑꯗꯨꯒꯤ ꯂꯥꯛꯂꯤꯕꯅꯤ." ꯂꯨꯈꯣꯏ ꯁꯥꯖꯧꯕꯨ ꯅꯝꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯥꯖꯧ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯁꯣꯏꯗꯅ ꯇꯧꯔꯝꯂꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯁꯥꯖꯧꯅ ꯆꯠꯅ "ꯑꯗꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ ꯅꯪꯕꯨ?" ꯑꯅꯤ ꯑꯗꯨ ꯃꯔꯨꯝ ꯑꯃꯗ ꯐꯝꯊꯗꯨꯅ "ꯁꯨꯝꯗꯧꯕꯅꯤ ꯏꯇꯥꯎ, ꯑꯩꯁꯦ ꯉꯔꯥꯡꯗꯤ ꯑꯣꯟꯊꯣꯛꯄ ꯑꯃ ꯇꯧꯈ꯭ꯔꯦꯅꯦ ꯅꯪꯕꯨ." "ꯑꯦ, ꯀꯩꯗꯧꯔꯤꯕ? ꯍꯥꯏꯌꯨ ꯇꯥꯁꯤꯅꯦ." ꯂꯨꯈꯣꯏ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯛꯏ꯫ ꯁꯥꯖꯧ ꯃꯕꯨꯛ ꯄꯨꯛꯂꯤ ꯄꯥꯏꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯂꯨꯈꯣꯏ ꯁꯥꯖꯧꯗ ꯍꯥꯏꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯅꯣꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯏ꯫ ꯂꯨꯈꯣꯏ ꯐꯠ ꯍꯧꯒꯠꯇꯨꯅ "ꯍꯦꯔ ꯏꯇꯥꯎ, ꯅꯪꯁꯨ ꯑꯩꯕꯨ ꯀꯔꯦꯝꯅꯔꯦ, ꯑꯩ ꯆꯠꯂꯒꯦ." ꯁꯥꯖꯧ ꯅꯣꯛꯅ ꯍꯧꯒꯠꯂꯛꯇꯨꯅ "ꯉꯥꯏꯈꯣꯅꯦꯍꯦ ꯂꯨꯈꯣꯏ, ꯁꯥꯎꯒꯠꯈꯤꯅꯨꯅꯦ." ꯂꯨꯈꯣꯏ ꯑꯃꯨꯛ ꯐꯝꯊꯩ ꯑꯗꯨꯒ ꯁꯥꯎꯅ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ꯫ ꯁꯥꯖꯧ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯅꯣꯛꯂꯨꯗ꯭ꯔꯦ꯫ ꯂꯨꯈꯣꯏ ꯁꯥꯎꯔꯅꯤ ꯈꯜꯂꯗꯨꯅ "ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ?" "ꯈꯪꯗꯗꯅ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯏꯁꯤꯅꯤ." ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯦ꯫ ꯑꯗꯨꯒ ꯁꯥꯖꯧꯅ "ꯑꯗꯨ ꯂꯨꯈꯣꯏ, ꯅꯪꯒꯤꯁꯦ ꯏꯐ ꯐꯅ ꯑꯗꯨꯝ ꯃꯔꯩꯕꯗꯤ ꯌꯥꯗꯕ꯭ꯔꯥ?" "ꯍꯦꯔ ꯏꯇꯥꯎ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯃꯥꯜꯂꯤ." ꯅꯠꯇꯦꯗ, ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯁꯤ." ꯂꯨꯈꯣꯏ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯃꯨꯟꯅ ꯁꯥꯖꯧꯅ "ꯏꯇꯥꯎ, ꯅꯪ ꯚꯨꯠ ꯁꯥꯔ." ꯂꯨꯈꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯗꯨꯒ "ꯀꯔꯤꯅꯣꯗ ꯏꯇꯥꯎ, ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ! ꯑꯩꯕꯨ ꯚꯨꯠ ꯁꯥꯎ ꯍꯥꯏꯔꯤꯁꯤꯕꯨ ꯅꯥꯞ ꯆꯥꯗꯕ ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯍꯩꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯔꯅꯤ." "ꯅꯪꯁꯨ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯨꯗꯅ, ꯚꯨꯠ ꯍꯤꯡꯆꯥꯕ ꯁꯥꯎ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇ꯭ꯔꯒꯅ ꯅꯆꯥꯅꯨꯄꯥ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯅꯃꯧ ꯅꯨꯄꯤꯁꯦ ꯍꯥꯠꯇꯣꯛꯑꯒꯦꯔꯣ?" ꯂꯨꯈꯣꯏ ꯁꯥꯖꯧꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯤꯍꯨꯟ ꯑꯗꯨ ꯄꯤꯡ ꯄꯤꯡ ꯆꯣꯡꯏ꯫ ꯂꯨꯈꯣꯏ ꯐꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯤ ꯑꯃ ꯍꯥꯠꯄ ꯉꯝꯕꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯃꯉꯣꯟꯗ ꯌꯥꯎꯖꯕ ꯅꯠꯇꯦ꯫ "ꯑꯁ, ꯉꯝꯃꯣꯏꯗ ꯏꯇꯥꯎ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯤꯕꯨ." "ꯐꯔꯦ, ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ?" "ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯠꯄ, ꯃꯥꯕꯨ ꯋꯥꯍꯟꯕ, ꯃꯁꯤꯅꯤ." "ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯑꯅꯤꯁꯤꯗꯒꯤ ꯑꯃ ꯈꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯅꯪꯅ ꯑꯇꯣꯞꯄ ꯀꯌా ꯇꯧꯗꯨꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯤ, ꯅꯪꯅ ꯁꯥꯇ ꯋꯥꯗꯨꯅ ꯇꯣꯛꯏ, ꯃꯍꯩꯗꯤ ꯏꯐꯪ ꯐꯪꯗꯦ." ꯂꯨꯈꯣꯏ ꯃꯥꯁꯨ ꯍꯥꯠꯀꯗꯕꯒꯤ ꯁꯔꯨꯛ ꯍꯤꯡꯆꯥꯕ ꯑꯣꯏꯅ ꯁꯥꯕꯅ ꯐꯔꯦ ꯈꯟꯗꯨꯅ "ꯍꯣꯏ, ꯑꯩ ꯚꯨꯠ ꯑꯣꯏꯅ ꯁꯥꯔꯒꯦ, ꯍꯤꯡꯆꯥꯕ ꯑꯣꯏꯅ ꯁꯥꯔꯒꯦ." ꯁꯥꯖꯧ ꯃꯥꯅ ꯇꯧꯒꯗꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯇꯥꯛꯂꯛꯏ꯫ ꯂꯨꯈꯣꯏ ꯃꯌꯨꯝꯗ ꯉꯟꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏ, ꯁꯥꯖꯧꯒꯤ ꯊꯧꯔꯥꯡ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ꯫ ꯂꯨꯈꯣꯏ ꯑꯏꯪꯕꯤꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ꯫ ꯃꯥ ꯉꯁꯤꯗꯤ ꯃꯃꯧꯕꯨ ꯂꯥꯛꯅꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯂꯨꯈꯣꯏ ꯑꯏꯪꯕꯤꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯃꯥꯒꯤ ꯀꯥꯗ꯫ ꯑꯏꯪꯕꯤ ꯂꯨꯈꯣꯏꯅ ꯐꯤꯡꯅ ꯆꯪꯈꯤꯕ ꯑꯗꯨꯗ "ꯐꯥꯕꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯑꯁꯨꯛ ꯊꯨꯅ ꯆꯪꯈ꯭ꯔꯤꯁꯤꯕꯣ?" ꯂꯨꯈꯣꯏ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯊꯦꯛꯇꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯋꯥꯈꯜ ꯇꯧꯏ꯫ ꯂꯨꯈꯣꯏ ꯅꯨꯃꯤꯠ ꯇꯥꯕ ꯋꯥꯅ ꯉꯥꯏꯔꯤ꯫ ꯍꯥꯏꯅ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯂꯨꯈꯣꯏ ꯃꯝꯂꯤꯕ ꯑꯗꯨꯗ ꯃꯄꯥꯜ ꯊꯣꯛꯈꯤꯕ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯂꯛꯄ ꯑꯗꯨ ꯑꯏꯪꯕꯤ ꯎꯍꯧꯗ꯭ꯔꯦ꯫ ꯂꯨꯈꯣꯏꯅ "ꯑꯩꯅ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯗꯤ ꯃꯥꯗꯤ ꯎꯍꯧꯗ꯭ꯔꯦꯅꯦ, ꯍꯣꯔꯦꯟ ꯑꯩ ꯂꯩ ꯈꯪꯗꯅ ꯀꯤꯗꯕ ꯇꯥꯔꯤꯅꯤ." ꯂꯨꯈꯣꯏ ꯑꯃꯨꯛ ꯍꯟꯖꯤꯜꯂꯤ꯫ ꯑꯏꯪꯕꯤ ꯁꯟꯙ꯭ꯌꯥꯒꯤ ꯊꯕꯛ ꯀꯟꯅ ꯇꯧꯔꯤ꯫ ꯂꯨꯈꯣꯏ ꯃꯥ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯅꯅꯕ ꯑꯏꯪꯕꯤꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯈꯧꯗꯦꯝꯂꯛꯏ꯫ ꯑꯏꯪꯕꯤ ꯃꯈꯨꯗ ꯌꯦꯡꯂꯛꯏ꯫ ꯂꯨꯈꯣꯏ ꯃꯥ ꯊꯣꯛꯈ꯭ꯔꯦ ꯈꯪꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯃꯈꯥ ꯊꯪꯕꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯅꯥꯛ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯨꯈꯣꯏ ꯃꯃꯧꯅ ꯆꯥꯛ ꯊꯣꯡꯕ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯏꯪꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯈꯪꯂꯗꯨꯅ "ꯁꯨꯝ ꯀꯥꯟꯁꯤꯗ ꯆꯪꯍꯧꯗ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯇꯞꯅ ꯅꯞꯁꯤꯟꯗꯨꯅ "ꯀꯩꯗꯧꯔꯤ?" ꯍꯥꯏꯅ ꯇꯥꯏ꯫ ꯑꯏꯪꯕꯤꯅ ꯆꯐꯨ ꯎꯌꯥꯟ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯄ ꯑꯗꯨꯗ
Sida lady later pamari. Ay dila haurake. Asi haiduna aying bina lady ba mafam adugi phaglang akoiba aduda lukhoina khotpa haurai. Aying bi karino haina ngai hak tumin lai. Lukhoi do ngai hak amuk lepe. Aying bi akoiba duda yengduna. Kaino ni hauju kholi duba. Aigi wakhal no oiraba jala. Ngai hak amuk lairaga khotpa haurai. Aying bi handakti hui oirabo yengduna. Hui ni he, chalu ni he. Asi haiduna phaglang aduda makhut aduna pak pak. Hui ni he. Chalu ni he noiba. Asi haiduna phaglang aduna makhutna pak pak thai lukhoi ma su tawgi yauna tawrei aying bi asum tawsilakpa asida kiba ma yausilak adumna amukta tawkhidri aying bi oina karinu ni ngasi siba paba su leite ma su halakdri as medi onthok ngai na roi dawrida aying bi na haibadu taraduna kibri khara phawra mani mukha su tawgi lukhoi phaglang aduda goro goro kholai aying bi sum henjelakpa aduda chakhum da leiba ngamlaktre aying bi thongniba chak adu toktuna magi ka da changlai lukhoi madi aying bi na magi ka da changkhre haiba khangdabanina lukhoi na sum khotpa aduda kari su hairakta ba aduda karinu ne karimata hairaktriba sibu lukhoi ngai hak wakhal tawi aduga aying bi gi ka tamna amuk tapna lai aying bi pakhatna as kaidoba yarabano khangdi hoju phaba lakti kari matong nung asigi sibo. Aying bi mathanta ki na ngang badu taduna. Sida le. Hadak di hina ki halaki. Lukhoi phaglang aduda bag bag thare. Aying bi khangprek khangna. Wai ma. Aying bi yumyai tam na chenthore. Lukhoi mathanta thik thik noi. Phane dum nungai ni sidi. Aying bi laita fam khangdre. Changlagi. Ichanu pasula an. Ikhang khangna dana loina chopa tare. Lukhoi kari su tawdaba saduna thong hangnaba haiduna thong adu thilai aying bi thong da oina thilakpa adu da kibna loikhre asum thilakpa du da aying bi makhol adu niktuna kanano thong thili du bo hey thong si hanguni he aini ne aying bi makola kwa du da ne tai aying bi hawgatuna thong hangi aying bi makoda di tamlu bada nganga kani haiba khangbana sana jawbo oina halakpa ngai duna le sana jawbo sunga sidi khara thengna halai aying bi wakhal adu pungyang yangi sana jawbana sese nga se ajawbom te yawramde masi thibada su theglaklibani aying bi do halakpaga tamluba yaroi haiduna kari su haidre aying bi chak thuna loisili chak adu thige tawbada jaga ayamba karamle sana jawbana kari no ne aying bi chak sidi jaga loina kari sidi nangbu ningthina thongba yadrane aying bi kona tapna tamge khanbani adubu tamdaba yadraduna tawkhribadu tamlai Madi ki manbana chaka mathong khangdrabani lukhoi do mana thangatuna taribani kari tawba kamdawbuno haina karino ni hari sibo nangi wakhal di nate ko nate kadai degi phana kuina ne tawraklibadu ai di thajade ni madu laidi oiram mina tawba soidana oiramgani khangdi ai ki bana loirabani pabasu leitabadu da ai thabak chatlaroge hayindi hek tawrakpagane lai khusangbi makhut ka khibado adumaina makhut adu tupadi takak lukhoi wahai du tabada magi makhut adu kakhibagumna ayima sana jawbo madi aying biga kari tawsige haina wa khanari lukhoi mathanta phamung aduda is othokna nakhrani da khut ase kakhrabadi matung thawba yaba nate masi asumna nongma ama lenkhre sana jawbo du mapana adumna hek tawramgani haiba adudi khandabana kanano haina yenglage haiduna thabak chattana leiri aduga lukhoi na sinba ngaktani aduna karisu tawdre sana jawba thabak chattana sum leibati yadabanina aying bida haying dagi aisu thabak chatlagi asumna chattana kayam kuina legani nangi wakhalna oirambasu yai ai leiba kanda kasu tawdre sidi aying bi karisu tawraktaba aduda hoi haina yari ani aduna wari sanariba aduda lukhoi lakpa aduga tanja aduna sana jawbana mapada baba haying dagi di ai thabak amu chatpa tari lukhoi di maja thabak chatkiba asini mana yamna pamjariba lukhoi harawraduna ha thabak chalani haiba o chalu ai leiriba sidi kaishu kirun lukhoi na adumna hairakpa aduda ani adu yengnei tawkhriba sing adu lukhoi madi khangde khanna leiribani tamluba su leite aduda karamna no haina lukhoi maso huranma makokta na pi paklibani baba harisibu lukhoi do gyan khangta tarai aduga kari
Ipa kaisu haide. Nakhoi gi thabak ado adum tau haiba. Lukhoi makok adu khot tuna changgagli. Ish kuina leirabadi afaba oirer. Ani do karino haine yengna duna leihawi. Lukhoi magi ka adu da muk changlaglaga. Karino ne. Aina haira ibadu ba. As loina muk khangam tare ni. Lukhoi makok adu goro kholi. Sanajawo pokpadagi leminnarakli aduna mapagi mawong aduda jingnaba phawi. Adubu mahak aying bidadi haidre. Nongal aduna Sanajawo hanagumna mapot machay puduna chatkre. Lukhoi madi maton thokle. Horendi khangni. Nawa laktune sida lakna kita. Lukhoi numidangi wakhal tawduna laikre. Sandhya hek ya changlakpaga. Lukhoi adu thokna naba tawre. Aying bi Sanajawo su laitabaduda. Baba, kadai chatpige haibanu. Ai thanta leibase. Hey, kaidau haibanu ne aibusu. Imong sida suru na sinduna leibu haibro. Yam kirigana kadai dinu machakro. Na paamdara ganum chakro. Ase haiduna lukhoi thokre. Aying bi upai laitana thong adu jena lonsil. Lukhoi ma haurakle makhal makha kaya gi mawongda aying bi bu yamna ki hal. Sanajawo na hana halakpa tare ngasidi. Sanajawo thong adu thenduna. Aying bi. Thongsim da hango. Ai la e. Aying biki na thong ado hangi mamangda Sanajawo leblamba aduda akibagi mihul aduna mitmangda una khangli. Karino kaidoragi aini. Aying bi mamaya do humangna punglubluble. Aying bi ngasidi tamlai. Ani aduna wari sanabadu taduna. Ichala amane. Ash aigi khut asika amnida. Lukhoi mayumda halakpa saduna lai. Sanajawo hek lakpaga tamnaba lepkiba aduda mapa lakpa aduda Sanajawo mapabu hena chingnakre. Sanajawo wakhal tawi. Mabukningda mawon khali. Sanajawo karisu khandaba saduna aying bibu themjinbi. Asumna sum lukhoina machanupa leitaba tanja yengduna hingchabagi saglon loduna adum landare. Asumna toshilakpa asida Sanajawo tawriba sikarino asengba makhanglage haina thabak chatpa saduna yumdagi tholai. Lukhoiso machata sengna chatkre haina khali. Numidangdagi mahak la longsil. Numidang ta silakpaga lukhoi pukri romda thoglai. Sanajawo lumduna yengi. Lukhoina mi yengduna sum thoglakpa adu Sanajawo na uri. Oh. Aina khaliba pumba loina chumni. Kaya da phatcheba iban. Khangani dana ngasidina. Lukhoi makhuta chaya sangma mapaiduna. Ahoba mapai yengduna. Thinba kanna laknari. Masida Sanajawo na tunglomdagi tapna laktuna mapagi makhut adu taplang no phari. Lukhoi khangpre khangi. Kanan. Lukhoi kanna lakthokri. Leithorakpada macha oiramba duda humang ana pikari. Sanajawo na mapada. Baba na tawriba sibu karin. Maninglomda ngangbudu taraduna aying bi thong hangtokduna yengbada lukhoi na phimu settuna leirambaduda. Sanajawo na ngangliba adugadi aying bi bhab tari. Sanajawo sauna. Farene. Baba na sumna tawrabadi nacha yumsida ngasidagi leiroi. Aina jingnarakliba se phanayamna kuirabani. Asi haiduna Sanajawo thuna magi kada changduna maphiyomi. Lukhoi ahal ioi oina machagi mangda maithiraduna yamna ikaire. Sanajawo aying bigi makhut paiduna jinglaga tholai. Ipagi bungo. Ipa lali. Ipa matung tawrar. Sanajawo magi nupida sumna tawraba asida mapani haiba phawba khankhidre. Asawba aduna mapana hairibadu tadana mahak chetkre. Lukhoi mathanta yumaduda leiba taki. Lukhoi haina macha mamau leiriba matam adudadi amunba chaduna leirambani. Adubu haujikti ahanga oisalakpani mathantaga leibani ma angakpa phangna warami. Lukhoi ahal leina so haurakli. Aina tawjaruba aduna ising yawum ama phawba pitak pinanaba kanang mata leidi. Masipumba aina thokhankibanga. Lukhoi masagi maraladu yazaduna wana lelaga sikhirami.